Punopu Kurumjari 24 December 1999 Indian Airlines ki flight IC-814 Nepal ki capital Kathmandu dagi Delhi ki damakta khongsan bahoraki. Normally Kathmandu dagi Delhi fawgi journey asi pung anirong ki journey ni. Adubu flight aduda tongliba passengers amadi crew members sing adudi khangjabadi natte. Makoi gi Delhi ki khongsat asi aduki matik sangadori haibasidi. Plane asibu hijacker mangana hijack tawki. Asumna hijacker sing aduna passenger sing asibu thadoknabagi damakta $200 million haibadi 1,650 crore rupees ki demand tawrami Indian government ta. Sida sunatana makoi gi maruiba demand da terrorist krabu jail dagi release tawnaba thadoknabagi demand su yormi. Madugi thangnaba numit tare ni adu India pumbagi miyam sing thamoi nik launa TV da madugi news adu tabu yengduna lainaki. Adugumba hijacking India gi history da ngasi phawda khwaidagi chawba amadi aroiba plane hijacking ni masi. Layok phaba haigadra masigi matungdagi India da ngasi phawda plane hijack amatha phawba thokidri. Asigi video asida asigumba hijack asi karamna thokhiba madugi matungdagi kari oirakhiba haibna chingba adugi in details adu khangminasi. 24 दिसंबर 1999 काठमांडू से दिल्ली आ रहे इंडियन एयरलाइंस के विमान का आज अपहरण कर लिया गया है. Plane was carrying 11 crew members and 179 passengers. We were blindfolded, all of us, with our heads down. High flight IC-814 si take off tawba ngahaki matungda cabin crew singna chana thangnaba piba serve tawba horaklami. Passenger sing makoi gi lansari ngai matamda khanghaudana marks maikhum upamioi mari hogolakki makuttanung mai paiduna passenger singi chana thangnaba munba horaki lonena announce tawki plane asi makoina hijack tawre haina. Hijacker sing yam thuna plane gi cabin da changduna captain Devi Sharanbu gun point ta control tawna plane adubu west lom da painaba instruction pirami. Tasengbadi hijacker sing plane asibu Pakistan da puduna chatpa pamami. Asumna plane asi Delhi hendoktuna Pakistan gi Lahore airport tamna paiba horaki. Adubu Lahore airport ki Pakistani air traffic control na madubu strictly reject tawraki. Plane adubu homdu da tawa yaro haina. Amaromdana India gi air traffic control da hijack tawbagi paw adu funky pung mariga minute nipu swaida adubu ngaglibadi matamdugi prime minister Atal Bihari Vajpayee amadi magi principal secretary Brajesh Mishra di masigi matangda pung ama rongi matungda paw funky around 5:20 pm swaida pung 3 minute mari satpa matamda Indian air traffic control na flight IC-814 ga contact tawba ngamki. Captain Devi Sharan na hairki plane aduda fuel thaw yamni yaudre loigadawre haina loinena Lahore da plane nasi tabagi ayab supirak haina. Captain na ATC direct Pakistan da plane asi taba yanabagi permission lobiyu haina. Maramdi hijacker sing asi frustrated oire hijacker sing asina karigumba plane asi Pakistan da landing tawdragadi passenger sing hatpa horni haina kelami. Numidang maramgi pung 3 makhai ta matamni India gi high commission na Pakistan gi high commission da request tawki plane adubu Lahore da land tahon biyu haina. Adubu matamduda su plane tanabagi permission pirakide. Matang sida plane gi captain Devi Sharan na hijacker sing da wari sananaba kana khonarami plane adu hojik thau khajik tang ngai haina aikoi ama natrag ama da land tawdabat yaroi plane asibu refilling tawnabagi damak haina. Hijacker sing adubu convince tawda mai paki hijacker sing nasu yaki pare plane asi Amritsar da taru haina refilling tawnabagi damakta 6:44 pm plane adubu Amritsar da land tawnabagi damakta paithaba horaki. Tasengmadi masi hijacker sing na yam pamdaba thabakni adudi makoina India gi plane amabu hijack tawduna amukamuk India gi jaga amada land tawba haibasi maramdi India government gi authority na yam chauna khudong chawa ama oigadoribani. India gi forces sing na situation asibu control tawda laina thokadoribani asagi leba oibani na adubu masigi makha taba tawdok sing adudi history da khwaidagi chawba asoiba blunder ama oiki. Indian authority gi mistakes asoiba kya ama leiki. Asumna pung 3 minute ama chatpa matamda flight adu Amritsar airport ta land tawki loinana khudakta thau hanabagi request tawraki aduga yamna ngakpa amasu amu Punjab ki Director General Police DGP masigi hijack asigi matangda pung amagi mamang 6 pm swaida kak pau fangki adusu official gi khutangdagi nataba TV news tagi masina takli yamna chawna communication gap leire habadu yam maroiba mi amabu asigumba hijack asigi pau asi TV news tagi khangba habasi. Hijacking gi matungda crisis management group ama semki loinana local committee ama su semki masigi tawdang asina plane adubu yari makai delay thingthan ba asini asuna tawsina commando sing makoi
ꯃꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯗꯦꯚꯦꯂꯞ ꯇꯧꯕ operation na chingba conduct tawda hena matam phangnabani adubu plane da yauriba hijackersing local police ka wari sanase habi yaramde makoi sumnagi Delhi da leiriba official singa wari sanaba pamlami loinana wari sanaba su lekha taba ngamamde Captain Saran amuka su request torami plane aduda refill tawnabagi dama maramdi hijackersing asi threaten tawba horami passenger singda attack tawguni haina asumna asum haukibana minute manga hauki 10 hauki minute ni fu fawba haukre thawdi halamde hijackersing saukna passenger amada thangna ngaksamda tinduna attack tawba hauki Satnam Singh koba mioi amma sathina soki captain amuka su request tawki plane aduda thaw yam thuna hapnabagi 7:45 pm crisis management group na plan ama tawki loinana Punjab police ta order piki makoi plane adubu refilling tawba charga oil tanki manungda police officer khara loan haplaga plane tire adubu puncture ohenba haina tire du horaga di plane du paikhat pa yadana bani phajaba plan ni adubu masi tawdringe da ATC na atopa plan ama mu hana tawno honarami madudi plane adugi mamangda runway da oil tank ama thachanduna thamba haina asumna oil tanker ama plane tamna thawon bahoki tu fuel tanker gi driver du magi gari du yam kan thorami aduna ATC gi official singna khalami asu yamna yangna thawraga di hijacker sing aduna soyena chingna khiba tare haiduna aduna gari gi speed adu khara hantana ba driver du dairami adu driver aduna sharan turan tabana rakarino gari du khanglep leplami hijack toriba plane adugi cockpit manungda leiriba hijacker sing aduna madu ubuda karigumba plan ama tawre habasi chingna khirami adugi matungdagi hijacker sing aduna khotakta plane adu thaw handabida mafamdudagi paikhanabgi damakta order tarami pilot ta kanna pressure tarami khoigi mamangda leiriba oil tanker du thaigera thongera anyhow tawraga paikhallo haiduna namdana paikhalanki oil tanker aduda thamjengedaba samnada lilaga plane adu take off tawki matamduda pung 3:48 chalami haiba timing asimaktuda NSG commando su airport tuda yoraki operation adu pura fail oiki NSG commando singi action lawnabagi chance amata fangkide adigi luribadi plane adu hauzik su thaw hapkhidibani Amritsar dagi Lahore sumnagi 50 km khaktani lapnaribasi asumna flight asi amuka suhanna Pakistan tamna paiba hoki amuka su Pakistan gi ATC na plane adubu land tawgi permission pirakide aduna makoina akiba su lerami hijacker sing aduna pilot tubu by force tawduna namduna Lahore airport ta plane adu tasilakpa yaina aduna Pakistan gi airport tugi light na chingba navigational aid khodimak turn off tawki plane duna taninglaga su upai leitana bagi adubu hijacker sing aduna plane adugi captain da yam akan mamongda pressure pirami aikoi daka tade masida runway ugera uroira plane asi nangna namdana tagadani amada ogera haina pilot trabada captain na plane adu tamna nen tharaklami lane tawnabi damakta ngahaki matungda captain Sharan na khanglaki makoi highway amagi mathakta crash landing tawgodore haibasi masi ubadagi mahangna final request ama tawki Pakistan gi air traffic control da aikoi highway amada crash landing tawgodore karigumba nakoina airport ta lane tawgi ayaba si pirak taw taragadi haina masi tabadagi finally Lahore airport ta lane tawgi ayaba piraki loinana pung 9:08 chatpa matamda Lahore da landing tawki India gi maikai dagi Pakistan gi airport official singda plane adu amuk hana paikalandana request tarami India gi plan da Islamabad ta leiba India gi high commissioner G Parthasarthi mafamduda thaduna hijacker sing aduga negotiate tawba haina mafam sida flight adu fuel thaw su hablami loinana plane adu amuk hana paikhatpa yadanaba amuk hana airport ki light na chingbasing adu loina muthakkirami loinana Pakistan gi commando singna plane adubu question duna thamki tanjaduda Pakistan gi forces singna hijacker singa negotiate tawnaba honarami makoina nupi sing amadi angang sing bu release tawnaba hairami adubu masigi negotiation asi fail oiki hijacker sing makogi favor da solution amata phangba ngamamde aduna hena first aid oibe helaki asumna atopa passenger amamuk attack tarami Rupin Katliyal kowa chahi 15 surba magi wife ka loinana honeymoon dagi halakhiba mioi amada thogdoktuna maram oiraga tungda mahak thawai thaki Pakistan gi taksoina India gi high commissioner bu helicopter ama piduna mafam duda thuni honnaba request tarami adubu pung 3 late oiki helicopter piyu matamda asuna mahakna Lahore yorpadadi plane adu amuk hana take off tawkre habasi kanglaki ngaglebadi kamaina no airport ki light su loina off tawraga
thame aduga commando nasu koisillaga thamliba plane amubu karamna take off tawribano haibisini masigi matangda chap chaba information di kaya leitre adubu makha tarakpa wari singda masigi clue kharadi soidani yarakini flight adubu Lahore dagi Oman lomda paidana laklami adubu mafamduda su landing tawagi permission piramde masigi tungda flight asigi landing asi Dubai gi Al Minhad Air Base ta taki ahingi charakna pung ahum lom taw matamda asumna mafamduda yamna kanna negotiation tawraba matungda finally hijacker singa passenger kuntaru release tawki thadoraki Indian Airlines ki special relief aircraft Dubai da kauduna passenger sing adubu India tana puduna laki haiba thadorokiba passenger sing adugi matengdagi maroiba information kaya amasu hijacker sing adugi maramda khangba ngamki plane manungda nupa amadi nupi lena angang sing tongan na phamanki lena passenger khudimaki mamitta blindfold hadi phine kiduna thamki haibna chingsi passenger nupi kharna hairaki hijacker sing nupi singda yamna phajaba ବ୍ୟବହାର tawi haibna chingbasu lena maduda punna hijacker mangani makhoi tongan ba code name sing sinarami makhoi gi leader adubu chief haina kormi ataiduna burger Dr. Shankar amadi bola haina kormi masi makhoi gi code name ni tungda makhoi gi asengba maming sing khanglaki Ibrahim Akhtar Sahid Sani Ahmad Qazi Zahur Ministry amadi Sakir ni ayamba hijacker sing asi Pakistan dagi oiki asumna nongma pura hawkirami manungda lehoriba passenger singi fium soksilakirami chanaba potche amadi isingi watpa yam chaun lerami toilet na chingbagi fium su mong marin taramde plane adu amuka na mafamdudagi paiba horaki handakna amuk Afghanistan gi damakta asumna 26 December 1999 ayuki pung 9 ta matamda Kandahar International Airport plane adu land toki landing taw matungda mafamdugi Taliban authority na offer ama tarami makoi mediator oigi haina hijacker amadi Indian government ani gi marakta matumduda Afghanistan da Taliban na rule tawduna palami adubu India na matamduda asigumba Taliban gi sarkar adubu recognize taramde maramasina Islamabad ki Indian embassy dagi high commission official amabu Kandahar da tharami negotiate tawnawgi damak madugi thangnaba numit tarongni chupna passenger sing adu plane manungduda adumok lerami manungda yawrba miyoi sing tungda kari toklagadaba kari su khangbadi natte makoi mafamduda punchi adumok loiba tarabra haibadu Taliban gi tasengba intention aduda India government chingnaba farmi maramdi plane adugi akoiba chinna tungna Taliban gi khulai paiba lanmi sing yam section ngak selami Taliban singa pungdokpe matungna di masi hijacker singi mayokta lokhatpa section tarangni haiki security measure ni haiki adubu Indian analyst singi matung inadi Taliban singna adumna tawribadu India gi maikaidagi kariguma makhal amatagi military operation chathaba ngamdanabani hijacker singi mayokta haibasini Ajit Dogbal hauji national security advisor oiriba asi matamduda India gi special team amada yarami mahapu Kandahar da thaki terrorist sing aduga negotiate tawnabagi mangna claim tawki hijacker sing adu Pakistan gi ISI gi actively support pangiaina makoina guarantee pirami hijacker sing adu safe exit hadi tektakaidana anton gani haibagi mahaki matungina ISI gi support yaramdragadi Indiana line hijacker sing adu resolve tarumba yabani haibisini asomdana India da miyam yamna tense oina lerami 1999 sahi asimaktadani Kargil War thokhiba Prime Minister Atal Bihari Vajpayee na laibak anibu peaceful relation thamnabagi kanna honaki adubu punamak aremba taki aduga Kargil War gi matangdasu aina hana details video ama semlaga thagachakrabani soidana interesting oigani aibatan amadi description da link hapcharamge makha tarakpada asigumba hijack asi yamna sensitive issue amasuni Prime Minister gi image ta loinana asi phawda case asi matangda chainaba kya leiri mayek sengna khangba ngamdri Kathmandu Airport ta Karamna security breach security gi asoiba laikhiba hainai Daud Ibrahim gi Nepal network sinaki haibna chingba Kandahar Airport ta hijacker sing adugi demand hairaki $200 million id 1650 crore rupees piba loinana 36 terrorists India gi jail da leiriba singbu Sida sunatana Sajad Afghani Harkat ul Mujahideen gi founder gi asiba haksang gusu pinaba demand tarami makoi gi demand adu yamna chawba aruba moirami adubu India dana tonganba pressure government gi mathakta tarami 26 December 1999 da press conference ama matamdugi external affairs minister Jaswant Singh na pirami tanjada khanghaudana hijack tokriba plane adu tongkiba passenger singi family members sing koisaunaraba mob miyam thomjilaki makoina harami hijacker
hijackersing aduna taliba demand khudingmak pithoko aduga makoi family membersing adubu kallu haina civilian gi life pu importance biduna sarkar demand tauki yam tuna action logadabani makoi family membersing bu tekta kaidana tuna yumda puroknabagi makoi matungina plane da tongkiba passenger sing aduna first priority oigadabani makoi gi safety dagi henba tai karisu leite sini madu prisoner or terrorist amabu thadokpagi demand oigera natragana paisa gi bu oigera makoi duna second priority ni haibisini haiba mayam asi external affairs ministry gi mangmak to thoklibani adubu luribadi matamduda India gi negotiator Kandahar da yodri next day 27 December 1999 da negotiator ohomduda yauki negotiator gi team adubu lead tawribana Vivek Ajuni mahak matamdugi joint secretary ni Ministry of Home Affairs ki aduga home ministry gi official na Ajit Towal oiki haiba numit sida government ta pressure su kaihena kansilaki Rajiv Gandhi bawanda hostage singi relatives singna chauna irang horaki mahomdudana crisis management group ki meeting chatharibani amaromdana Taliban authority singna thingba thamlami Indian forces sing rescue operation amata sathaba yaroi haina adu makoina haiki aikoina koigi maikidagi negotiate tawigi haina asumna numit ki ani changna yamna kanna negotiation tawnaki Indian negotiator maraktana Taliban sing duga amaromdana hijacker sing asumna matam sangna negotiate tawnara matungda hijacker singi demand adu phana yamna hantalaki 36 prisoner gi mahutta sumnagi prisoner ahum hadokpada yanaki hijacker singi demand hantalakpi credit asi Indian negotiator sing amadi Taliban animakta piki somdana plane gi toilet overflow tawaraki passenger sing asamang silaki matamdugi rogi chief AS Dolat Jammu da chatki December 30 1999 da chief minister Farooq Abdullah da convince tawnaba honaki prisoner ani mahumduda fajinduna leribudu thadoknabagi Farooq Abdullah nadi ahanbada yaramde yelami man haiki masina tungda ekoida chaitheng kaya lakani haina madumaksu thokli hojiksu adubu matamduda yamna kanna pressure lay maramna mahaksu yawa taki terrorist ani dubu Delhi da puki aduga external affairs minister Jaswant Singh galoinana flight amada haptuna prisoner ahum Kandahar damna puki next day 31st December hijacker singi demand adubu piduna prisoner ahum Kandahar da thadoki maromdana hijacker singna passenger sing busu thadoroki matamsida India gi teamna expect tawki hijacker sing adu Taliban singna arrest tawgani haina khalubani adubu madu tawkide Taliban gi supreme leader amadi makoi gi member amaga loinana hijacker sing amadi release tawrliba terrorists ahum adubu gari da haptuna Pakistan gi border tamna gari yangna thawduna chatkirami asumna atamduda Indiana clear oina khangki madudi asigumba hijack asita Pakistan na karamna involve tawi haibudu mayek singlaki harkat Pakistan da base tawba militant terrorist group amani POK da active oina thabak tawba 36 prisoners release tawnabagi demand tawrakiba adugi manungda 33 di Pakistani singni hijacker sing safely border cross tawduna Pakistan da athoktuna chenki amoromdana passenger singi thawai kanbadi ngamauki asok open kharasu yauki asumna 31st December da passenger sing India da puduna laki hijack tokiba plane adu 2001 da retire tawanki maramdi plane adu already 20 years surabani incident asigi blame asi hijackers amadi makoibu support tawriba stakeholders sing adu da tawani madu Taliban oigera or Pakistani forces sing bu oigera runana matamdugi government busu criticize tofum toi kamaina makoina pura fail oikiba crisis adu deal tawda maramdi plane aduna Amritsar da leiringai matamda yam chawba khudong chawa ma fanglibani Indian forces ki makutta plane adubu control amuk hana lahobagi sarkar gi blunder asoiba siu communication gap na oiramasu yai adubu adugumba blunder asoiba or thoideba aduna tungda JS-E Muhammad group na chingba chamaki adugi matungda India gi tonga tonga mafam singda attack yama sathakiba ikoina uba phangkhre hotel tas na chingba kya Amritsar gi controversy gi matangda yama shocking oiba atopa arotpa amasu khangnaraki madudi matamdugi rules imna phongdorpagi matung inna plane aduda tongliba passenger sing adugi marakta Sasibushan Singh Tomar ko miyo amasu yormi mahak brother in law ni NK Singh gi aduga NK Singh PM Baspa gi secretary oirami matamduda hainai plane adubu Amritsar dagi take off tohon kiba adu Tomar gi safety bu ensure tawni haina hai wafam sina khitang phaw chumlam lagadi masi authority gi maikai dagi yamna phajadaba sample ek amani aduga yam shocking oiba amana muk leader kayama hijack sigi matangda news TV ni chingba dagi paw khangki makoi official sing dagi na tabida matamdugi home minister LK Advani fawa TV news dagi masigi paw asi taki hari laibak fawa haigadra masigi incident asigi matungdagi ngasi fawada khoi leba asida asigumba hijack ki incident amatta fawa thokibadi leitri loinana masigi tungdagi flight ki regulations and
process tasu ka haina strict oinki aduna plane amabu hijack tawba haibasi yam thina aruba mo aikrai matang asida ngasigi video asi loisinjage video asina adomda anoba khara khangjinba natragana kanaba pi na khanbiragadi channel asibu like share subscribe and follow tawba kawiganu punapu Tasi Khangsi maikaidagi kai khonabu chari